ngasi mai tai Ningol Chakouba ko mamang da gadi amta tawudre ko handak ado ngasi do akoi gi goisu loi lai re aduga somna ka su loi na lai re nang ka gai nang ki su lai re akoi se chaw yi oi doi ne ko handak ki di se chaw gi su yaw re aduga akoi ni ne akoi lo yaw re akoi ni ne akoi somna ka loi lai ri ko ado akoi gai do hore pulap se chaw khoi pulap yaw ra ga adu kan su ura ka na ma ke ko moi loi ni yaw re la ya tu akoi poi rai kai lai gra poi ngamba Chakouba akoi nau pi ma chaw de ne basina akoi nau pi loi lai re to mamme poi de poi dei sa thoi ma sa kidang pizza tum hal lage na nami poi ngamba habu chai ba mas kaya now no pi oi doi ni mana handaki Ningol Chakouba sina Lakpada akoi gi hojiki thoiba kaino haitare situation yam phatana laidana ko asi singsi so yamna nemthaba adumaina purakpa su oirasanu aduga hojiki condition asi sida Ningol Chakouba sina Lakpada khudingmak nemthaba purakpa khudingmak su oiba oirasanu aduga akoi gi marakta yeknaba oidiba si haitare ko si so akoi gyan punna taminarasi aduduga nungaiba anaubo chahi si lakadore ko sida purakpa oirasanu aduga hoi yumkai leijagidraba singsigidi yamsu hoi akoi su nungaitaba yam phawe adubu sisu haitare ko karigumba session ama haitare result ama phajana purakpa su oirasanu ko aduga akoi khuting mang niam thabo oiminarasi ko Mama,